Hi guys! Welcome back to my channel once again. Video asibu yengbiribasingbu ahanba maktada taramna okjari. Ngasigi vlog asidi flowers blossom Kaching Lomkhaida leba mafam amada chatoine. Hairiba mafam asi aigi ihan hana album macha amada side role oina kumgibane. Yam nuksiba warinida punsise haidi duty ju chatle timing manage to yada yam wana namzagiba yam wana haidi kumzagiba matek angkatang oiraga suko adamai torga mayam punna waminagiba album macha amane ate angkatang side da thamjage. Hairiba mafam adudagi akoi gamla khara lai khara hong asaw yengminarasi. Mayam akoi mafam da yojare ado video se hana ujarake lai makhal sing aduga isingi oiba variety makhai su khaga hana ujarage ado phajabadi yam yawre ko. Mayam location khangbiningalagasu haijarake akoigi Kaching Lomkhai oidoine. Kaching Lomkhai gi palel ju phaudoktrngai gi lamkhai adaidane Bishal leibada adugi pareng oidoine aduga opposite na oil pump jigi opposite oidoine. Mayam su lakpiyo haiba mafam asida aduga koigi gamla se lai thabasingi moinadi khangbiramagani. Koigi gamla je yama matamda centimeter diameter da satlidana ado mafam sidasu adugi phajaba adugi model adagi design loi suna yawre mafam sida aduna mayam su lakpiro. Sina artificial bouquet singniko ado fajaba yam yawe machu gi oiba koina gift kumba piningba adagi presentation adum haidi phajaidana ko chigumba se makhal su na haibu mafam sida su machu gi loi leire.
Wow, ꯀꯣꯝꯂꯥ ꯈꯨꯠ ꯆꯥꯎ ꯖꯦꯡꯉꯣ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯌꯥꯝ ꯅꯦꯝꯃꯤꯕ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯍꯩ ꯃꯌꯥꯝ ꯑꯗꯨꯗꯤ 150 ꯌꯦꯡꯉꯣꯅꯦ ꯑꯝꯇꯪ ꯍꯥꯞꯄꯠꯂꯒ ꯁꯤꯗ Masa lakon, masa ko dito puro kilo. Oh, masado yengati ne. Sana masa nataba to si. Sise. Asi lising ani pani ba ko. Na lising ama sama ya. Oh, sina lising ama ka sama. Hoy noi loget asine ba mina lasmi pata thamo yung manungda. Adin mo haiba to sine ba. Asine phangde hojik ta puro pani si. So ba si man wang ni leba ngamde ba. Purupanya, hoy purupanya. Aso buga masaga si maman yan tumanadre. Manade. Sina sa kung yang kay. Ado sina sa nga yang kay oy ba. Ado si pasamdiga yang kay sare ba ko. Ya pira mo kulang ang gobe. Samdi yang kay. Mida di sa nga yang kay dita ro ba. Hoji ta puro pa ina le. Ado sila artificial julai ba ne. Finally, akoy yung yauzarakle ado gamla se achawbaga medium size ka katang lawre hariba ninegi flower blossom sidagi layama su present awire thank you mamangda akoina char khara lawrakre adugi char singdo mu mafam sida hongjindoine mathangi video da amuk ucharake mayam adudi video asibu yengbiriba mayam pumna mopu amuka hanna taramna okchari ado video se matang sida loisilage bye bye thanks for watching. See you in my next video.